Mideng tabiriba khudimukpu Random Voice na taramna okjabaga loinana ikoknonna khuramjari. Tamthiraba launa laichet COVID-19 na maram oiduna haukiba chahi 2020 gi March thagi tang 15 dagi lockdown phase kaya thokna India da impose toksilakpuna maram oiduna mioibagi nomagi punsi mahingda akaiba kaya thon matana economic condition su nomagi hainingai leitana soktharakli. Karigumba COVID-19 gi ahum suba web sina lakpa taragadi lockdown gi asangba matamama aikhoi amuk hanna lenba tabani. Ngasigi Random Voice na pusinjarakliba topic asi lockdown manungsida hauhatlakliba naharol singna kari tausinba yabage hairiba topic asini. Ngasigi samjariba video asi maru oina khunai asigi tungi jumbirel oirakadoriba yamna productive oiba chahi matangi naharol singda thamoi singna kathokjaba video ni. Lockdown gi phangliba matam asi aikoina ningthijana mafam chana sijinarabadi punsigi achauba ahongba ma purakpa ngamgani haibagi thajabadu hana thamjage. Lockdown manung asida kari tausinba yabage haibadudi video asi loiba bhautang jengminaduna khangminasi. Lockdown manungda puning changna tausinba yaba thabaksingi manungda akhannaba kharakhak thamjage. Ahanbada lairik laisu tamliba mahiroi singi oinadi makoina tamliba course adugi lairik laisu ningthijana routine semduna pasinba notes semjaba amadi GK current affairs na singba sarkar gi amadi sarkar gi nataba organization kaya gi thabak ki changengda kanagadaba lairik sing pasin matangai fade loina na lairik laisu ga mari leinaba angamba wakal lausing tansinba yabagi khwaidagi khudong saba matamni. Ani subada school college amadi thabak kadrabanina yumgi thabak inkhang amadi ahan singi mateng pangsinbiba nakhataba angang singbu lairik laisu takpiba sina singba. Ahum subada matam naina haksang sajal tawduna haksang pahanba amadi haksangi arum ayang sap chanahanduna sawong saman phajaba mi ama ohenbagi khudong saraba matamni. Haina balairibani haksang phabana miyoibagi athoiba lanni. School college amadi office ki achinba thabak kayana maram oiduna matam chana haksang sajal tawba ngamjadaba mayamgi oinadi achauba opportunity amani. Khudong sabasi manghan biganu puning changna honabiu mayamna henna khangnaribaduni sawong saman phajaba haibasi miyoibagi yamna maru oiba personality amani. Karigumba course natraga trainer amagi tangai phadaba leirabasu haujiki chakhulaba internet ki matam asidadi virtual fitness trainer kya online gi khuthangda sel changdana amadi arikba mamalda phangle. Mari subada karigumba isagi ahangba lam leiba taragadi lam maduda anauba makhalgi technology kya sinaduna organic oiba mawongda yansang napina chingba thajinduna pothok marang kainaba honabaga loinana shanga yokpagi thabak kaya puning changna paikhatlabadi achauba sendan lambi ama lockdown manungsida isana semjaba ngamgani. Aroiba amadi manga subada hairiba lockdown gi matam asi aikhoi isana pamjaba hainajaba skills kaya henna mapung phanduna punsigi aphaba awonba ama purakpa yaba matamni. Hojiki matam asidadi Skill India amadi Digital India Mission gi makhada makhal kaya gi certificate course kaya online gi khuthangda sel amata tingdana tamba yabagi khutong saba leire. Khudam oina website designing, photography, business management, stock market analysis, video editing, coding, graphics designing amadi apps development na chingba asitasu natana tongan website amadi apps kaya gi khuthangda music, dance, fitness trainer, beauty trainer na chingba makhal kaya gi certificate course kaya mai pakna tawbagi khudong saba leiribasini. Course sing asi mapung phana tamsinduna aikhoida leijariba skill sing asi sinaduna freelance website kaya gi khuthangdasu sel ningthina tanba yabagi khudong saba su marang kaina leiri. Mathakta panjakriba course sing asi tawba yaba website ki link khara video asigi description da thamjari. Mayam soidana yengbiu matamna kanabasu ngaibide. Aroibada matambu hei singna aphaba lambida sijinaminaduna mai pakpu punsi amamum oiminasi haiba wafamsi thamjari. Video asi adomna khajik kanai khanbirabadi like share amadi comment tobiro loina Random Voice YouTube channel asibu subscribe tawiduna anouba video kya adomgi damak puduna lakpada mateng pangbiu ngasigi oinadi miyeng tabiriba khudimakpu amuk hanna khuramjari.